ꯈꯨꯔꯨꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤ ꯄꯨꯇꯔꯥꯝ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯖꯦꯅꯤꯝꯁ ꯄꯨꯂꯨ ꯅꯥꯟꯅ ꯊꯝꯅꯅꯕ ꯍꯣꯠꯅꯕꯗ ꯗꯥꯏꯔꯦꯛꯇꯔ ꯁꯤꯌꯥꯃꯣꯅ ꯃꯁꯥꯒꯤ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯄꯨꯂꯤꯁꯇ ꯄꯤꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ Jenims Pulu Nana Tamnanaba Jenims ki Director Professor M. Siamona Paikhalakpa Thabak ama oina Jenims ki building amatada tha ama kanagumba amatana kwa mahi Jenims ki security amadi police na oshin handaba ngamlabadi mahak masagi lupa lakh ama henba tha amagi tolop security sing amadi police ta incentive oina piragani lauthokre hiramasi matangda paudam ama Manipuri ki matangai raba lemjaningai oiraba medical college ama oiriba Jenims asi Chief Minister Okamai Bobina ahing nungtil khaidana yengsinduna fibam phaganaba yamna kanna honabagi matungina Jenims ki Director Professor M. Siamona su yamna kanna honaduna Chief Minister ki apamba sing thabakta onthoknaba honari Jenims ki building ki mafam kiyada miyoi kiyana kwa mahi osin bathingna Director Professor M. Siamona paikhalakpa thabaki manungchana tha amagi manungda kanagumba amatana kwa mahi osin handaba ngamlabadi Jenims ki security amadi police ta mahak masagi tha amagi tolop lupa lakh ama henba senfam incentive oina pigani haina police ngamadi security singda khangan ki tha amasima achana noisu thoi hauna tawro arege ibo noi Manipur police ki posting taiba bobosana lo singba team noisu phasana thabak tawro nasidagi horogane ande ki next month ki tarikh taruk thause masi hospital serisida wa amata he osil handraba aina phangadoriba tha amagi tolop ni 1,20,000 se in case oina hek namada noi do kasina aduga adugi mathakta nahan honorable CM na haibiramba wa asi osin badan hoina faredana aduga tawgadoriba fine do adu noi gi ojo yes sir aduga karigumba noi ne madu tawgadori yadaba theinaraba faraga ina ko police to sila toke staff ojo pujar ke sir staff ojo poro Magnam Khataraduna Matam Chupaki Oina, Jenims ki building in Mafam Amatada Amadi, Mafam Sadana Kwamahi, Osin Batinganaba, Punna Tabak Paikat Minasi. Dr. Yauna staff Amadi, Mio Amatana Kwa Charaga Jenims ki building Amatada, Zangbigano. Dr. Amadi staff na Kwa Charaga, building Manung the Amadi, Anavala Riba Mafam Sing the Changbatina Rabadi, Dolo Forward Tingjilak Payorok Payai Haiki. Director na Jenims ki anabalai riba mafam sing da chatuna yengsin bada kwa saramba staff nupi ani thengna bada chariba kwa adu othokhan ki matungda amugana tawdana ba pautak pi ki Jenims Pulu Nana thamnabagi pandam gi saruk aba oina Jenims ki campus manungda niyom gi wangmada dukan famjin ba sing thudektuna mai thadokre hana mangjona na lauthokna ba khangan bada yadabadagi khongthang asi laukhulakpani Masi Jenims bu masak phajahnaba amadi lu nana thamnaba lokhatpani masida miyamna mating pangbiu haina Jenims ki Director Professor M. Siamona appeal tawki masi tugaire si akhoina dukan phammi singdugi against tawki yega bani haina sanba kalchu leite khoi MD hospital si lu nana thamnaba laina tina chingba hospital mo oinana bagi damka What no bagi drive amani masida Manipuri ki praja miyam na su hospital si luna na thambada mating pangbiu rana ito miyam na su mating pangbiu aduga koi na si tawjeri na si amo ana tawbirakta na su ayna sumba dukan phammi singda ko tawjeri ISTV News Gidamak Paudam Jariba Sunil Kumar ISTV News Jenims Complex Porompat Abarom dangasi Imphal Municipal Council amadi Imphal West Police Commando Bazar Unit ki OC Pauna Luchingba Kangbu amana North AOC ki jaga amada amorakai langthokpa nupi ama yauna miyoi ani fagalaba matung Imphal Police Station da khusinakre hari fagalaba miyoi ani adudi sagosem boinau jai kuntaret apokpa amumacha yaripok nongbram amadi nupi adugi mamingna Laiseno Mapuroiba Induson North AOC dagini IMC ki Assistant Engineer Monica na phongdorokpada NGO singna North AOC ki mafam singda Morakai lokhatpada jaga asida leba miyosina mating pangdana leirabasu IMC ki kangbu amana nutigi North AOC ki jaga da Morakai sing lokthoi ngasi IMC ki kangbu amana Morakai hek sengdokpa loibaga Morakai sing hundokpa lakpada miyo anyasi fabani makata na Imphal West amadi Imphal East lamjau sorokta Morakai hundokpa thengnarabadi ngasi gi asumna ain gi chapsa ba thabak lokhatkani haiki kono problem no rising asagi AOC ki line jina barabar authority na zu akhoi da de adum chairaga leiba
the lady by missing Sidazo, a queen angel Tazale, angel Yao Hare, Moikanamta Yao Yatre. I don't know Moigi Patavazi, I don't know paying as I gave Moigi opposite. Okay, USM lines it on the live never. Levisit was it Pariban is the Aquina. I am seen a fine logos of palm driver, Moidaki, Madame Nicaginoda, Pine Amulo, name Moy Mundo Cani. I do not Aquina, police Sinara, police lock of Torah, Moise quarter, set give a photo of palm. I am seen a quilly. Makadana, Sirida, Kagumba, Morga, Mukundora, Putaragadi. Makadano Hundora, Putaragadi, Aquadum Pani, Paraga, Aquadum Pine Lore, I don't Aquadum Police. Police na action at the police adum pigin about when I find the palm tree. Mayam the appeal town is it a saying I've done Luna Nana Thamba by city, Mayamki Canoni, a city nan by Sijaque Canoni, Adona, Mayamna Yan Tabiraga, Isagi, Pata, how the Mayam said, Jagazaga, the Saliba enjoys the Yauraga, Karadum, a pick up by Saladum Toraga, joint Tohani, Ado Sorota, I give Patabundo, and they have a city, Hundo, Pinu, Hidena, Mayam. Jahi Tarahum de Mapung Faralaba Chief Minister Okram Ibovina Luchungba Congress Saka Asina State Asi Miamgi Iul Kangna problem Amata Matam Chana Ngasi Forward Luisin Bangam Jehina MPP Namara Sirali Matam Chana problem Amat Luisin Kibana Madugi Matunda Watok Amat Laktana Bohonamada Sarkar Asi Achumokotang Ogeni Haina MPP Gichero Asina Makatana Kangalali Kanglaton Bitaleba JCIL PSK branch ke women wing ke Kangbuna Akanaba Pau ama Fangbadagi ngasi bus anita lakpa saktak che yaw daba mitopat kaya fagat kre Sengmai police ke Kangbu ama lakaga miyoy singadu wahangpong jatana balokak rahadi Thaudo singa seyo angan bapung mariga mini kuntrarom chapamatamda Kanglaton Bi Bazar da thokibani Imphal Guwahati chenba bus number MN012092 amasung NL022069 da punna saktak che yaw daba mitop humpumatoy puduna lakpada fagat kibani saktak che yaw daba mitop singadu West Bengal ge Malda district amadi Bihar ge Bangulpur ge ngakani JCIL PSK women wing ke Kangbu amana fagalaba miyoy singadu makatana wahangpong jathana bahona ringeda Sengmai police ke Kangbu ama laktana miyoy singasi puduna chakhibani JCIL PSK women wing ke Kangbu amana Makatana Sengmai police ki OC nasiga unaki hairi OC nasina yurimam daleba Great Bar House da tabak shunana bagi damak miyoy yang kema thoy changla kibani haiba company asigi Deputy General Manager ST Singana che tharagli makata ba thigalana ba tabak pakhari haira kibaga loinana mathak thongba singi order makata tabak tawbana investigation loijiba fawba makoiga unabi yaroi haira ki hairi thaudo asiga madilena JCIL PSK women wing convener Elnganbina Manipur da leriba checkpost inda tuna bamong da national amadi international migrant kaya leptana changsilali masi khangduna su leiriba sarkar amasung home puriba deputy CM gaikhangamna thausadana lei ngasi mito kaya fagat kiba asida police ki reporter miyo yangkhaima toy khakta oidamliba asi miyo taraka kadai da chakre lautuna ba asida home puriba gaikhangam masa fawba yaurabra haiba wafam kaya phungdoki mahana makhatana lamdamasi home department na leiriba private companies singda thabak tawhanana bagi damak checkpost singa lautuna raga aranba mongda mitop sing sanghale Manipur da ina land permit system chanhanana bagi damak semkiba all political party committee na mitop singbu vote bank ohanana ba makhoi changlakpada apanba leitana bagi damak matam thintha handuna leire committee asigi chairman oriba deputy CM gaikhangamna masida usinatana leithokliba asi masamak thabak asida yaure haiba ulibana ulibra haina mahana makhatana phungdoke Mogi Karnung Yaubra Cobra, Hangjagi Ibamatam Damadu Yadre, Grid Kamanaraga, Matang Changchelaka Madi, Gridki, Kudum Jabaloraganda, Police Engine Protection, Pibache, Equi Mama Moina, Manipuri Praja Moina, Quickang de Yamnaware, Loina, Heidi Bangasigi, Masai Makaidi, Kanano Karino, Kangde, Haina Tauraganda, Hujitasi, La Iena, Hairabanina, Narang, Nasai Ayuk and Tata Party, Bamui Singigi, Maming Jessap, Sana Lauraganda, Gridki, Heidi Bamina, Jinga, Pina Parabanina, Koishi, detailed Ire Haiba, Forum Iraganda, Grid Tarakanda, Grid Nasi, Yohalaganda, Moisi, Quaki Manipuri, Yontona Bigi Plan, Masile Ibasima, Masi, a women wing, Jasari by Quaki, Wakanda Sapsaba Piriabama Koya Dun Kanjare, Loinana, Masiki Tabak Asem, Home Gi Tabakni, Deputy CM to Ibiriba, Home to Pai Biriba, Mr. Gaikangam, Koina, Aduna, Atuba Matamda, Mana, Home Department, Piriba, Deputy CM, Kangamna.
हाइरिबा चेक पोस्ट सिंजिदा यामना सेक्शनना आई कार्ड याउदब मी थाजलकबदा चेक तौगदबनी आइबसे गैखांगंगी सावरा थौदांग लौगदबनी आइबसे ममा सिंगी ओइबा अदुगुंबा वफम ममा इना चपचाना थमनिंगी गैखांगमदा जेनिम्स पुलुना ना थमना बहोना बदा डायरेक्टर श्यामोना मसागी था अमगी तोलोब सिक्योरिटी अमदी पुलिस तपीरगनी लौथोखरे मियंग ताबिबसिबो मुखाना खुमजरी